Waikhom Girls College Thoubal Okram gi Chahi gi Oiba annual social freshers meet Ngasi College ASIGI multipurpose hall da PANGTHOKKHRE Thauram aduda Congress Legislative Party gi Lutingba amasung Waikhom Assembly Constituency gi MLA ke Mega Chandra College ASIGI Principal H Manoranjan amasung College ASIGI Teacher Association gi President W Sobapati na amathang sena thoram gi athoiba mitung thoramapu amasung akhanaba mitung oina saruk yakhi Thauram aduda College ASIGI sin annual sports meet ta makok mathang takraba mahiroi sing dasu manapi dunai kai kumna bodki Ngasi gi annual social freshers meet adugi athoiba mitunglen gi wodol pi daduna MLA ke Mega Chandra hai mahiroi sing gi punchida college life asi yamna maru oiba tangkak amani college da nongna min chalakpa mahitamba loiraba singna college thadok laga chatkhiba tangkak asi yamna maru oi tangkak asida mahiroi singna pukning changna mahitam duna punsi gi firep ama loba matamni loinana mahitamba khakta natana mahiroi singna laibak asi gi law society asi gi chatna kanglon amadi sports na chingba hiramda saruk yaduna society asi gi laibak asi gi henna chokhatpa purakna bahona gadabani oza singna su college asibu matam gi upgrade tawduna tungi laibak klep ka dawriba mahiroi singbu matamga chanaba mahi piba ngamna ba hotnaduna chokhatpa tangdu leitaba iramdam ama oihenbada amatta oina hotna minaba mathau tai haina mahakna makha taki society city leiba sanador sadharan praja sida society se chakka ni mayam ma ambani sarkar lai todi dukra lamda city chatel ba sana kanglo mayam baingan ki lo asu tomam be activity mayam sisi khung na ka onaga lagi sabisina laga city community laga city law संविधान khung ba tanai ka le science na satra ka constitution tarik pat ya bharat ki law manipur ki kanan law mayam sisi pat ya mara persila सारी पूरी पक्षी मसी खंबगी मतलब मतो कॉलेज के मतलब सीधा लेके जाते लेकिन का स्पोर्ट्स एक्टिविटी वहाँ तो हम अकन खंबगी समाज में संग में हम सिसी साथी पूरी मतलब की है इसी को लेके जाते